Mahei masin Takpi Tambiduna Aphaba Maheiroi kaya Puthokliba Ojasingda Aki-Akhang Pibiganu haina Maheiroi lup taruk na fongdorakli. Imphal East District ki manung channa laiba Irilbung High School gi headmaster bu sel gi demand ga mari lainana furamba asi yaningdaba utpaga loinana kunai asida Aphaba Maheiroi kaya puthokliba Takpi Tambiriba Ojasingbu matam chupada ikai khumna si haina Maheiroi lup taruk ki president singna khutyek piduna thadorakpa cherol amana khangalakli. Cherol asina hai ngasi gi malem asida kunai ama awonba puraknaba hotnaba matamda Ojasing gi thodang yamna chawi Aphaba Maheiroi kaya puthoktuna chawkhat lamjel da saruk yaba ngamnaba angamba thakta hotnari. Maheiroi amagi punsida khwaidagi maru oiriba asi Ojasingni amadi yumgi ima ipagi hek mathangda Ojasingna punsi lambigi mangal oiribani. Awa ana thidana kathokpaga loinana Maheiroi singbu achumba lambida pubigadoriba Ojasingda kihan khanganbagi thabak asi khunai asigi afaba machat natti hairi. Puba thangba ngamloidaba selgi demand Mahei loisang singda tawbiganu hairi. Mahei gi kanglonda achauba safu ama pibagi mathakta iramdam asida Maheiroi singi afaba matik saba Ojasing thoraktanaba hotnagumsi. Maramasina matungda khunai amabu awangba thakta pukhotnaba hotnabada achauba thodang lauriba amadi chokthaba laitana hotnariba Ojasingbu Aki-Akhang piba fuba amadi puba thangba ngamloidaba selgi demand tawba lepiyu amadi Mahei gi kanglonda henna chawkhatnaba hotnabada aikoi pumnamakna thodang lauminasi hainasu cherol asina makha tarakli.